ngasi tarik 30 nongmaijing numit asigi rasifal pijari. Mes rasigi wena thabak toba hona jabada kana jaba numit ni senthok lambi da kana jagani. Bris rasigi wena imung manung nungai wa yai faba pangani sel gi chating khara hengat kadawri. Mithun rasigi wena mamangai gi marup mapang unagani anau thabak ta mai unchin bayai. Karkat rasigi wena thabak tawba da mai pakani pukning gi uhul laksin jau imung da maisa lang dana bahono. Singha rasigi wena achauba warep loba numit ni sel thong gi phibam phagatchagani. Kainya rasigi wena panduna lairamba thabak sing loisinba ngamgani sel tongsin bada miteng thammu. Tula rasigi wena laibak phaba numit oi thabak tawba natraga lalon bada kanagani. Brisik rasigi wena thabak ki chayetnaba laigadawri sel thum mangdana bahotna chau. Danu rasigi wena thabak chinba numit oigadawri khudong chaba lakani marup mapang ningthina loinau. Makar rasigi wena lalol itikta sendong phangani imung manung mina ikai khumnabigani. Kumba rasigi wena anoba thabak thauram pangthokpa mai pakani sel thum khara makhai di chatgadawri. Min rasigi wena chajing hengat kadawri maru oiba thabak singda sel thadau natrabadi mangani.